Image PAODAM yengbir ba khwai kibikpo tam kuma nawrem tram nok se balonina ngasigi maroi ba pau pijari state ki thak da mera house ong bagi thoram pangthokre nipu ga taruk suba kha manipur drama festival 2022 masidagi hodokre lamdam masigi watok lanthok kya bu losinna honamda sumang linana akob khudam ama oiri haina tribal affairs minister letpau hokim haikre loinana distinct metrology question setting amadi evaluation gi matanga namit mari ni sathagara workshop masidagi hawkre hauzik mapung ro paulo birasi bahausa gi sanabi lining lai solamadi haraukte ambaga loinana manipur da singmi tami ani gi mera house obgi thoram ngasi pangthokre mera house ong thausil lup sana korung sindana state ki thakta thoram asi pangthok pikibani thoram asida manipur gi tongan tongan ba mafam kya dagi lakpa phurup kya gi losing basingna saruk yaduna ining thau leisem basana jawrun singdona sana konungda laison tinson gi thorum kya pangthukna cultural procession amagal loinana kala tamna miang khongsan ama lak aba matung kala thungduna mera house gi lining laison gi thorum pangthokki thorum adu da tongan tongan ba phurup kya gi miyoi singna purukpa uhai wahai mana masing pinaduna singmi tami pot lana gi thorum su pangthokki thorum ga mari leinana manipur gi ingthau leisem ba sana jawrun haikibda mera house songbagi thormasi sahi lising ani henbagi matamdagi hauduna nongda lion pakhang-bagi matamdagi pangthokna laklaba leader kumai amani thormasi semester and birena lusing belengak lakpadagi state ki thakta yamna ningthina pangthok ngamle masi namuk semester and biren bu thagat pa phongdok chari haike loinana kumai asina lakpada singmi tami masin mana oibagi mari adu amukka hena session hanba ngamlagani amadi kumai asi common customary festival hainasu khangna yar kumai ni haike Manipur lengang you legalization tauna bagi matang da puthorok likhiba draft paper adu nupi samaj na yabang ngamloi makhoina hana tawu yabat tawruba ngaktene haina nupi samaj gi president ima ramani na ngasi maibam laikai community hall pangthokiba wakat mifam amada phongdokre ngasi gi wakat mifam aduda mahangna makhata dun hai semester na legalization asiga mari lena draft paper ama puthok liba adu pamde mahangna puthok libasing lamdam asigi ima singna Mangjong na tawu yabat tawkraba ngaktani semester na phamung kun leiba mafamda yu yonba yagani haibadu lamdam asibu pumang mahanna ba honabani lamdam asida phamung kun leiba hotel singda yu phangle hairagadi pakhang leisabi kaya ama mangnabagi achoba maram amasu oirakani lamdam asida leiba nupa nupi amadi angang naha kaya yu na mahanlaba ngaktani yu thakpa nisha chaba nupada yum pangadabagi mahut yum pandabasu tokke haiba lamdam asigi nupi kya lerakpana aikhoi phurup asi mutkhiba yabagi maram amasuni masidasu natna yugi saitheng phangduna nupi kya lukhrabi oiri maram aduna lamdam asigi ima singna khunai asibu kanadabi namak matam kya gi mamangdagi lauduna lakliba kholaw asi semester na tabiu macha amana mamabu bebhar tobugum ima singna haiba wa lobiu manipur asi mahagna semester orakpadagi nungairagani haina khallubu wakhal adugi ona tainaba ima singbu hena awaba pokhonaba yu legalize tawgani haiba phirep ase yamna laibak thibani mahai gi magal phangdringai matamda masa sing amadi mama sing gi marakta leiramba nuksinabagi mari adu hojik laik laisu hairaba masa kaya leirakpadagi nuksinaba amadi mama gi wa taba masa leiraktre masisu akhang ahi kaya tanraga kupna Kanabiu semester na munna amutang khalaga USC yondanaba tawrage haibagi firep purak labadi nanam asigi imasing na penbu pokani haiba wafam su mahal phongdokke ya chuk matam sang na puina laura aba asye imasigi wa tabiu nupi singu nubiu akwai wa ju khara inbiu macha na mama bu bi ba lobiu aduna haiba ya mahong ya makhalapa mayam dagi andak birena paila kwai di hena phane na khanja bane ba aduna mama ji damak tadi shina andaki matang she nai tau ba she tau bi ga no wa thu ba matam da hatok pi ona siam ki shap ta
Siang saya tu dah mama moi nak tinggal jadi masih jadi kamu tak dijan tanah kanbiyo. Lain lai suhai lepas kanda amat tanusi nak teraya. Lain hai dengan matam dah imai dia cik masih ai syuting tampun nama usi dah. Jadi lain ada kanda usi nak teraya kau masih kali gitu. Masih si mun nak put nak kanan nak lau. Lamai dong dramatic union ge humpuga Taret Suba Foundation Day Pangthok Kibaga Loinana Union Nasina Manipur State Kala Academy Impal ga punna sinduna pangthokpa Nipuga Taruk Suba Khamanipur Drama Festival ngasidagi hodokre Lamai dong da leiba drama loop asage hall da pangthokpa Foundation Day amadi drama festival hodokpagi throm aduda Langthawal ACG MLA Kalam Syam amadi Hyanglam ACG MLA Dr. Y Radhesham yauna maroi mioi kyana saruk yakhe Throngni manungsana saruk yakhiba singna Union asigi Laikhidraba Thomi Singh Imhamda minute ani Tomina Lep Tuna Amadi Laikatuna Kai Kumlok Utki Throm Aduga Mari Lenana MLA K Shamna Drama na Kunai Amabu Ahomba Purak Pada Lok Ibathodang Si Asuki Matik Sawi Maramasina State Asida Sithrakliba Drama gi Iho Asi Nahona Sagatpa Mathau Tai Haiki Ngasidagi Horiba Nipuga Taruk Suba Khamanipur Drama Festival Asida Manipur ki tongan tongan ba drama kanglup tra trong saruk yaduna athoi hen tanagadori Lamaido dramatic union sak chauwa mata he bisibedi akoi lamdam sikle harusina soidana yabidani aduna matam sanna de alamun sinsna yukacharma ba subha drama sangsarma haurai bana harusina alamun sinuni matumda tawinal khambo pataragati koi heram heram katpa nei ta alamun sinuni ba Iramdam Saisak Loop Isai Loop Khamanipur gi Mapan Suba Foundation Day Thoram ga loinana Integration Day Mera House Songba Thoram Pangthoktuna Lifetime Achievement gi Manasu Lanthokpagi Thoram ama ngasi Kaksing District ki Langmaidong Maning Awang Lekai da leiba YDC ground pangthokre Thoram gi mapung oiba saktam ama oina isai amasung music ki lamda kathokpaga loinana achobu thodang kaya lauduna Saknareba Saisakpa Saisakpi kaya Puthoktura Lak Liba Yaikhom Iwachau Hyanglam Waikhom Lekai Kaksing District ta Lifetime Achievement mana Matam Isai Amasong Yumnam Angang Yaima Lamjau Me Lekai Kaksing District ta Lifetime Achievement mana Music Isai Luki Maikidagi Lifetime Achievement gi mana Piduna Waja Anibu Kai Khumnaba Amadi Puning Thawatki Let's Unite Together for Better Manipur Haiba Team da Pangthokiba Thoram Aduda Soraisam KB Chairperson Manipur State Women's Development Corporation Limited ki Thausu Puribi Nauria Pakhalakpa AC Asina Athoiba Mithung Dr. Radhesham Yunam MLA Hyanglam Assembly Consultation Akhanaba Lengbirakba Dr. Usam Deven Chairperson Manipur State Pollution Control Board ki Thausu Puriba Wawai AC MLA na Thoram Mapu Sabam Jiten Athaksya Kaksing Jila Parishad na Singba Saknaiba Miyoi Singna Akhanaba Mitung Singoina Saruk Yakhe Lamdam Masigi Watok Lanthok Kayabu Loisinaba Honabada Sumang Lilana Aphaba Kudam Ama Oiri Wapam Masi Ngasi Sumang Lila Kanglup Ama Oiriba Sanali Pak Nasom Artist na Sahi Kunmanga Mapung Pharak Pagi Lining Thau Sanamhi Temple Board Haying Khongbal da Pangthokiba Foundation Day kam Silver Jubilee Thoromda Atobe Mitung Wena Saruk Yakiba Tribal Affairs Minister Ledpa Hokim Haikibani Aphaba Sumang Lila Ama Oibada Aphaba Aiba Yamna Maru Oi Sumang Lila na Education ki medium da Society Asibu Aphaba Chumba Miyoi Achumba Mayolda Porukpada Asobu Thorang Lauri Laikla su Hairaba Scholars Singsu Sumang Lila Iduna Namdam Asi Aphaba Mayolda Sengbatpa Matam Yaure Thoromatuda Manipur University of Culture ki BC Professor P. Gonindrona Thormapu Amadi Sumang Lila Council ki President M. Purnimasi Leima Sumang Lila Council ki Lifetime President P.S. Gunachandra Sharma Manipur State Cooperative Union Administrative Board ki Chairman L. Tompishak Singh Advisor Manipur State Sumang Lila Council L. Tarpon Singh Laingthau Sanamai Temple Board ki Member Namoijam Tomba Sumang Lila Council ki Award Committee ki Chairman Khetri Jogindrona Singba na Akhanaba Mithung Singwaina Saruk Yakhe Thonga Mari Lenana Sanaibak Nasom Artist ki Founder Secretary Saurakpam Hemantana Haikibada
mapu kumono pangthokpa asina manglam chatta tawkhiba kayabu ningsingba natana itia sembada yamna maru oi ngasidi sahi kunma mapung pharaktuna silver jubilee gi thoram pangthokpa ngambada lamdam asigi miyam khuding makbu thagatpa phonokseri haiki lila kanglup asigi senior artist sing yauna lila gidamak kathoklaba artist sing da khudol porpidu nei kai khumna busu utkhi thorong saruk ama oina mausadagi meragi punima numita pangthokpa mera wayung bagi thoromga loinana lila kanglup asina handak manipur state kala academy na sinduna pangthokkiba sumangla festival da ahan bana phanglakraba ranjit ningthaujana iba sagrakpam hemantana lamjing lamtakpa wakhal ironba su miyamda khudol tamki Imphal West district ki phayeng umangda lariba ipa sraren laifam gi kakhatpham stair ngasi social welfare minister ais dingona athobi mithunglen oidna sanga khrei ngasi gi thoramjuda phayeng gram panchayat ki pradhan angom shema sakhina thoramapu oibga loinana block development officer Haurang Sabal City Block Imphal West P Yaitongba amadi Phayeng Awangi Khulakpa Toyai Anina akhanaba mithong sing oike ngasigi thorom manung sana lewaki tongan ba welfare scheme gi makhada ingkumja lisingani ga sumna trate tagi Phayeng Gram Panchayat ki manung da pakhal liba sakot thorangi thabuk sing gi photo sing jo utke athoiba mithunglen oikiba minister Ais Dingona ipa saren gi thoujal nijatuna state asida leiba miyam punamaki marakta nungsi chanaba nungai phaba pibinabasu Thonizaki. Teaching methodology question setting abadi evaluation gi matangda private school singi oja singi oiba numit mari ni sumna satagadaba workshop program among asi all Manipur recognized private schools welfare association Imphal sinduna Kanchipur leba standard Robert higher secondary school gi assembly hall of hodokre thram aduda Dhanamanjuri university gi vice chancellor Professor Nomaitem Rajmon, Association President Doren Khangamba, Board of Secondary Education Manipur Secretary Dr. Sapam Mangizao, Council of Higher Secondary School Secondary Education Manipur gi Controller of Examination Ahung Sangwam Sukumar, Association Former President P.H. Landhoni, Association Advisor Namoijam Tombayauna, Resource Person Kiana Saruk Yake, Thronga Mari Lenana, Council of Higher Secondary Education Manipur gi Examination Controller Ahong Sangwam Sukumar Hai Oja Singna Ojagi Ethics Khangna Mahiroi Singbu Loinarabadi Oja Amadi Mahiroi Singi Marakta Afaba Mari ama soidana sagatpa ngamgani loinana hojiki matamda Oja Singna Mahiroi Singbu laik takpo matamda Oja Sing asi matam gi oiba ahenba knowledge khangba si yamna mathau tare manam asina ngasidagi horiba workshop asina Oja Singda malem gi oina Honukliba like takpi tambiba question semba amadi anuba syllabus kaya adu ningthina khanghanba ngamlagani loinana oja singnasu workshop asina piriba kanaba kaya adu school da ningthina apply tawba mathau tai haike afaba satra ma oiraba puthoba adu khaktada aikhoigi oja gi prestige na respect halakadai halo because each and every single human being on this earth has come with the sole purpose of trying to contribute something in the development of the society he lives in. Ojagisu, doctor gisu, ukil gisu, adu gisu, adaksu, loina my profession, professionalism amag loina na, katok pag loina na, in case I can talk to Taurawa, adu etardi, hanagi matam amadalerba, ojasin grim respecto, amukalakani have it azaba, lady. Educational Moral Foundation EMF Wangbalna Adi 4 gi miyeng makhada haukiba September thagi Tranipanda Imphal Thawal amadi Moirang gi mafam ahumda pangthokiba first state level maths and science competition da makong mathang tarbasingi manamuthum yenthokpagi thorom ngasi Wangul Melekai ground pangthokre thorom adu da khabo kendra gi MLA o Surj Kumar Sangaipam Jila Parishad member Hibjur Rahman Wangul Gram Panchayat ki Pradhan Ais Manichandra SDC Wangul ki President S Navachandra Social Scientist Dharbi Laisram Amade National Awardee Babita Sapamna Athoba Mithung Singh Oina Saruk Yake Class 5 taki 10 Phabugi Mahiroi Singh Oiba competition adugi category khudingda first second third position takraba Singh amadi consolation fangkraba Mahiroi Singh da mana matum Singh adu yenthokladuna MLA
Surjakumar hai ngasi parents sing amadi school authorities singna mairoi sing semba matamda quantity da yengdabida quality da yenglaga semsi aranba lambi sinaduna mai pak kiba mairoi singna afaba samajama semba oithokloi isana tasengna haijaba khara adu mayek sengna hainaba honaba amadi madudagi hena phagatnaba thamoi sengna honabana hena phaba khongthang oigani haiba wafamsu MLA na phongdoki sana mark yamna phangde na sana kainot tawganu nakhoi na khangbudu khatang da maximum third division lagasu third division dei mathang da second division lagna honage second division dei mathang da akhoi mathang da first division mathang da position step by step lokhatna honage haiduna akhoi khallu maduna nakhoi punsigi asen mulan oigani have symptom di aina satra singda sigi tanja silogjar gai thamjanini. Widows and Orphan Resource Development Trust na sponsor tawduna Aken Enterprises na Lukharbi singda seng yethopagi throm ngasi Bamol Kampu May Lekai da pangthokre ngasi gi throm aduda hanba phase gi oina kendra sigi ward number 1 dagi 5 pau da leiba manai bak thirabi nupa leitrabi Lukharbi chaniga maudrada seng amadi paisa khosinaki throm adugi athoiba mithungnen oikiba social worker irengbam Aken singana pongdokibada nupa leitraba nupi singda angam seng amadi paisa piduna makhogi pungning thogatpani Khetrigao Kendragi Bamon Kampu Gram Panchayat ki ward number 1 dagi 5 phawgi manungda leriba Lukharbi singda angam makhar pijabani lemhoriba ward ahum asigi leriba Lukharbi sing dasu athubada piragani laibak thihauraba miyoi singidamak trust asiga khusamnaraga makha tana mateng pangkigani hainasu Akenna phongdokhi throm adu words ke author N Gunindrona Thoromapu oiduna IYC ki president Thodam Sam Kumar Singh KLYC ki president Thangjam Mega Singh CTSWU ki president Waikhom Charam Singh PYC ki secretary Akoijam Inawi Maitai EYWO ki president Saikhom Johnny Maitai amadi words ke founder member Waikhom Ongbi Vijaya Devina guest of honor Singh oiduna saruk yakhi Jiri News Network JNN Kauba Jiri District asida laiba news agency asina Manipur ki paumi singbu puning thawatpa amadi chakhotnabagi pandamda Manipur state asigi paumi singi manungda khwaidagi phaba paumi ama amadi Jirbam district asida khwaidagi phaba paumi amada JNN award piragani haina ngasi JNN gi annual meeting lorba tungda JNN gi editor in chief Seram Herajina phongdokrai Mahangna Makhatan Haikibda J News Network Committee JNNC gi sahi ahum pugadaba executive body member tare na saba executive body member amasu ngasigi mifam na khankhre president na M Brojendra Singh vice president da P Singomani Singh amadi Jonita Arambam general secretary na M Kunjamohan Singh amadi treasurer da L Fajalim Bisanu bu khanke Imphal da JNN gi office branch ama atuba matamda hangdokpa loinana Manipur state asida paugi lamda thabak tawriba paumi singbu puning thawatpa amadi thawna hapoina khwaidagi phaba Manipur state ki manungdagi JNN best reporter award ama piba amadi Jirbam district asida thabak tawriba paumi singi manungdagi pau gi lamda thabak phajana tawwa paumi amadasu JNN best reporter award piragani haina lauthokki award asi lakliba November gi tang kunda JNN gi lakadriba traipan suba mapo kumon thoramda piragani haina su mahangna makhatana phongdoki World Mental Health Day lakpagi roinana Loktak Battalion Assam Rifles headquarter IJR South ki miyang makhada Bisnupur district ki Senrada importance of mental health and to destigmatize mental health issues ki matangda lecture program pangthokre lecture program adu tongan ba makhalgi depression anxiety ADHD OCD na singbagi matangda miyamda awareness pinabagi pangthokpani hairi lecture program adu da nupi yauna khulladugi miyo yakhai mangaromna saru yakhi hairi Thobal district ki manung sanba mai kaithel dagi MD Rashid Ahmed Elais
Sanayai Kauba Mui Ama Tasiki Tarukta Sina Pankiba Adugi Matanga Yasin Nanaba Wari Sanasi Haina Andro Assembly Constituency MLA delaying practice Tauduna Tamil Lesile Haiduna Misi Aduga Mari Lenan Sankiva Zesina MLA da Nuaitaba Waham Singh Tamlakli Toigumasung Imung Manungi Nuaitaba Pivam Yanglaga Asi Haksang Nasi Lauraga Matawangam Pangtolagani Haiki Misi Asi Yam Laibak Tiba Nuaitaba Todok Amani Serak Sida Andro Assembly Constituency MLA T. Sam Kumarna Nakal Animaki Waiba Yasinanaba Wari Sanarsi Haiduna Tamlaga Wari Sanabidana Apikpa Puruk Apikpa Kungangni Haibagi Matagum delaying practice Tawiduna Tambibasi Yamanuaizade Masi Misi Asigi Matanga Lanalajing Asumba Ama Pangde Power Zesina Hanbalitana Makal Maka Kayagi Kongang Section Gani Haina Pondoki Rashid ki Marau Nupa Arif Khana Pondoki Bada Mahaki Mayamagi Mihat Asida Senaba Singh Manipur Lenga ki Mari Lenaba authorities Singna Atubada Tidok Piraga Matik Sawa Aingi Serak PBU Landam Masigi Asumba Pamba Si SO Singh Merapaibi Club Organization Singh Amadi Miyamna J Sina Sangsilagi Ba Khongjung Singda Saruk Yabiu Hainasu Miyamni Puning Singsilagli Andhra Pradesh ki Aluri Sitarama Raju ASR district ki Manung Sanba Banazangi village dagi Singda Miyoi Tramari Tongduna Thorokpa tourist bus ama control tobangam dabdagi Singdagi Wanthawi Thodokta Miyoi Singadu Asopan Nangkre bus adu Visakhapatnam dagi Paderu Tamna Lakhibani police na phonokpagi matung ina auto ama lakpadagi bus ki driver aduna control tobangam dabdagi bus adu extend thokibani mafam aduda nongsu yamna kanna subadagi lambi su nali hairi Aravati da Amaravati da Leva Meteorological Center na Pono Kivada, no Makatan Sugigani, no Namaram Orduna, Miam the Kungsada of Kayasu, Tenari Haina Ponoki. Iran Muta Delhi the Panto Kiva, religious conversion Gitorum Amada, Delhi Social Welfare Minister Rajendra Pal Gautamna Haikiva, Wapam BJP na Kayaning the Pono Kravagi Matunda, Mahangasi Pamtado Kray, Pamtado Lavamatung, Gautamna Haikivada, Nasidagi di Ating Wayadana Kunashi the Ladiba Swataraba Musingi Hakidamak, Tenaragani, BJP na Gautambu, Minister Ohendanaba, Delhi CM Amasung, AAP convener Arvind Kejriwal Kan attack Taduna Lakivani, AAP workers Singna, Kejriwal Yaudava, Gujarat ki Badodara, the Pankokadava, Rally, the Telamba, anti AAP posters Sing Lotoki, AAP Tiranga Rally, Hodopagi from the Kejriwalna, Mahak. Hanuman gi bhaktani hainasu pongkiba laikhrabani hojik aroibada moroipa ahun pijari state ki thakta mera house bagi thoram pangtokre nipuga taruk suba kha manipur drama festival 2022 masidagi hodokre lamdam masigi watok lantok kya bu loisina bhonabda sumang lilana apam khudam ama oiri haina tribal affairs minister letpo hokin haikre loinana distinct meteorology question setting amadi evaluation gi matangda namit mari ni sathagada workshop masidagi hokre nasigidi image problem sanuk saba matang se loijere miyam amukana khurumjari